Marupsing asisu prem review na mayanganmang yamna nungairba movie ma pudun laksari. Haribu movie asina aikoi du ningliba si mihat panupa amagi mathakta nupi ama khangna laman khumnaba honabada mahak masa matomdana nupa asig mamangda thauri janduna sikhibagi wari amani aduba haribu nupi asina kari marangidamag nupa asig mamangna siribano haibasi missing you hariba movie si jangminara khaminarasi movie asina horpade khoida Korea gi Kim Jong korban nupa muhali haribu nupa asina tawriba thabak asi matam punamakta mahangna mi mathang hatpegi wari amani madugi sumathakta mahangna matam punamakta numidang matamda nupi ga leminara matungda haribu nupi sing asisu mahang loina hatokhibagi wari amani adu mahangna haliba miyo sing asi atoba miyo na amta khangdanabagi mahangna mi harpada sizinaba posak sing si loina mangalami amuksu Kim Jong haribu nupa asina tha amagi mamangdagi masing yamlaba mi kyama mathang hatun laki adubu makhoi maham asi leriba police sing asinadi mahakpadi faba ngalomde amuksu mahang mi asum halakpa asina maram oibana maham asi leriba police sing asina mangona chingnaba amani faroglami masina maram oibana mahakki mathakta inquiry tawba horaglami amuksu makhoi city asida thabak tawriba police officer amana mahaka thabak tawminaba atopa officer singda phone tawduna mahangna sumna hairami aikhoina hojik mi hapni haina chingnariba Kim Jong hariba nupa asig mathakta nakhoina mukta jengchandru leyu hairami masig matungda Joan hariba police officer sina mahakki mayum manakta yauro matung asida car astegi kumtharako matam astedi makhoina chingnariba miharpu nupa asina mahakki makhorida karigumam thilamduna Kim Jong hariba miharpu nupa asti maham asti chatkirami masig matung Johanna mahakki mayum yaunaba lakang matam astedi mahakki khori asidadi I mayam tholokpa sina maram oibana mahakti lemaida takhirami amuksu Johanna mangona thanga thilamliba miyo asi masak khangnabagi yanglakwa matam astedi mangona thang thilam nupa asidi car ama thauduna maham asiu thadokna chatkirami matam astedi Johan leribo maham asida mahakku mateng pangnabagi mi amata leramde masina maram obane Johanna mahakki mayum yaunaba laka matam astedi mahakki mayum astedi mahakki machanupi asi tumdu lerami amuksu mahakna machanupi mark sangsanduna machanupi suba hokdokyana tawba matam astedi mahakki khawri asidagi I khaktavida I asum thoktu leiba sina maram obana mahakti maham asida sikhirami Nongala matungda mu Johan ka thabak tawminaba police officer Yoon haribu nupa asina Johan ka wari sananabagi Johan ka mayamda laka matam astedi makhoi yum asig manungdadi I mayamna tadu lerami asina maram oibana Yoon haribu police officer asina Johan ki ka tamna laka matam astedi pikliba Johan ki machanupina mahakki mapa asibu konsandu lerami adu matam astedi Johan ki machanupi asina mahakki mapa asi tumdunu leribani aduna mahakki mapana makeup tholona matungda mahakki birthday ge celebration asi tongminage haiduna ngaidu lerami tasengmadi Johan asi sikrabani adubu mahakki machanupinadi mapa sikhra habse khangdu boirami masig matungda makhoi city asi leriba police mayam sing asina makhoi yamna chawrba officer Johan sikiba asina maram oibana maham asida mihar pmiyo asi kanano haidun thirami matam astedi police sing asina makhoina chingnariba Kim Jong haribu nupa asidu farami amuksu police sing asina Kim Jong haribu nupa asibu makhoi court asida pudu laklami mahak miharpana haibasi proof oina utnabagi amuksu hariba court asida Kim Jong harkiba mi mayam sing adugi imung manungsu wakhan nungaitraduna maham asi laklami matam astedi maham asi lakliba miyo sing asina Kim Jong hariba nupa asu hatokura hairami adubu court lebli maham astedi mahakki rai ase sumna taraklami Kim Jong asina mi halubagi mahak hauji chai 15 jail da leiragani haraklami kariginwa Kim Jong asibu sibigi charak pidavida chai 15 jail da lebagi rai taraklibino haiba tarbadi Kim Jong na maham asida mi taruk harkre haibagi court lebna batarbasu maham asidadi mahang na mi amakitang harpagi proof phanglami masina maram obna mahang asi chai 15 jail da leinabagi rai tabo irami adubu court ki nupa asina Kim Jong asi chai 15 jail da leiragani haina rai tarakpa sina maram obna maham asi leriba miyo sing asina yam saunarami amuksu Johan ga thabak tawminariba police officer Yoon hariba asinadi Kim Jong asi halagaduna mahakki maraka chenselami matam asida mu Huyan gi machanupi Jisu hariba pikliba machanupi sina yamna saungleduna mahakki mapalu harkiba Kim Jong asida yengdu lerami adu matam asida mu maham asida kapna du leriba miyo sing asi Kim Jong na uba asidadi Kim Jong di yamna haraujarami adubu chai 15 gi matungda mahakki punsida kari oirakani haibadi mahangna nemta khanglamde Johanna sikhra matung asidadi mahakki machanupi Sijun gi damak kanamta leramde
Masina maram oibna Jun hariba police officer asina Jisoo hariba nupi macha asibu mahakki mayamda puduna jokpirami. Masigi matung chahi 15 matungi cinema khoi du holi. Matam asida Kim Jong asisu chahi 15 mapung pharaduna mahang leiriba jail asida ki thoraklami. Matam asidi mahangna jail asig manungda chahi 15 leiruba asina maram oibna mahang asi kanano haina kaukthokiduna mahak punaba miyo kanamta laklamdi. Adubu Yun hariba police officer asinadi Kim Jong asibu jail asig mamangda ngaidu leirami. Adude Kim Jong namu police officer sumna hairami. Nang thakliba surup adubu ayumda thaksage hairami. Adubu Yunung pakhum asuna piraklami. Nang de hoji chahi 15 matungda jail asitagi tholakpani. Aduna hojiti surup ki mamasi yamna tangkhakre. Maduna nangi paisana surup leiduna thakso hairami. Adude Kim Jong asumna hairami. Nangna hoji khwabo singnaribra matam aduda mi taruk sikhibadu aina hale haina khallibra hairami. Adudang Junung pakhum asuna piraklami. Aina nongna chingnaba nate tasengmadi ngasidagina chahi 15 gi mamangda mi taruk harkhibadu nangna hatpani hairami. Amuk sumangna Kim Jong da sumna hairami. Nangna mi hatkira haloira aina nang asi amuk jail sig manungda mu thajenaba soidana honagani hairami. Masig matungdang Junna Kim Jong da mahaki karam piduna mahanga sumna hairami. Nangi punsida karigumba nangna mi hatpagi anobo paw ma lakpa tarabadi nangna ngonda phone taro aina nang asibu Muhammadu soina hatkini hairami. Nakalam ramdana Jisoo haribu nupi macha asi hojiti leisha farami. Amuksu Jisoo haribu nupi macha asina mahakki mapagi mau sinduna mahaksu yamna chawrba police officer ma oininglami. Amuksu Jisoo free oiba matamda mahangna building amagi mathakta famduna mahakki mama asi yengjadu leirami. Mahakki mama asi ngasidagina chahi 13 ki mamangda mahakki mapana sidringaida divorce Touraga atopu nupa amaga lohongduna leikhibu oirami. Adubu mahakki mamana lohongkhiba atopu nupa asinadi matam punamakta mahakki mama asi fubirami. Asumna tawriba sing asidi Jisoo building asig mathak famduna numit khudingi yengdu leirami. Amukse Jisoo matam punamakta mahakki mamagi damak wakhan nungaitraduna mahakki mamaga lohongkhiba nupa asita mahangna sumna hairami. Nangna aigi mada hanjanjana fubibudu fubiganu hairami. Adubu hairibu nupa asita matam punamakta yu thaktun leiraba jungabu nupa ama oiba sina maram oibana Jisoo da sumna hairaklami. Nangna aigi tainawgi punsida ayarpa pirakkanu hairami. Nupa asig waistabada Jisoo si yamna songleduna nupa asita sumna hairami. Mathangda karigumba nangna aigi ma asi fuba tarabadi aina nang asib soidana hatkini hairami. Adubu Jisoo hairi waising asidi hairibu nupa asina thawoina amata khanjandabida leirami. Mathanggi numitamu Kim Jong hairibu nupa asina jail asidagi tholala matungda mahakki mobile si yawarba number sing asigi marakta mahakana thabak tongminaramba partner gi maming asiu thirami. Adubu hairi phone asidadi number si yawaramde. Nakalamromdana muk Jun hariba police officer asina mahakki makhara thabak tawba nupa ani gi maraka laktuna mahangna chithi piduna sumna hairami. Ngasi jail dagi thadokhiba Kim Jong hariba nupa adu nakhoini na ngasi hariba numit asidagi kupna senadru leigadabani hairami. Masig matungda police ani asina Junna hairikhiba Kim Jong gi leifam address asitam laklami. Makhoini na sum gari se thawnu lakka matam asidadi Kim Jong gi maramda idul leraba history sing asi makhoini na paba matam asidadi makhoini yam pakhaladuna sumna hainarami. Aikhoigi sarna aikhoini sibu kari maramgi damak Kim Jong senareba tharaklibano. Kim Jong haribu nupa asidi yamna sathiraba sereng killer amani. Aduba hojiti aikhoigi officer na aikhoida hairaklabanina aikhoina thabak sing asi amna tawdaba yaro hainarami. Aduga Kim Jong yum asidana mahanga nupi amada paisa khara piduna mahakka leiminanabagi kaurami. Amuksu haribu nupi asida mahangna khudongchaba lawra matung asida mahakki hana mi hatpagi hainabagi habit asina maram oibana haribu nupi asibu hatoklagaina khalami. Adubu haribu nupi asibudi mahangna halamde karigino haiba tarabadi ngasidagina chahi 15 gi mamangda mahangna mi halubadagi chahi 15 jail da lerubadu hojik mahangna mi hatpa tarabadi amuk hanna jail chakani khanbadagi nupi asibu hatbida mahammastegi thadokirami. Adubu haribu nupi sinadi yamna songladuna Kim Jong gi mayumdagi tholala matung asida mahakki nungsinariba nupa asta sumna hairami. Ai ngasidi sigadabadagi aigi sase hingdu laklibina hairami. Adu matam astadi hairi maham asida Junna tharakhiba police ani si laklami. Kim Jong asibu yengchanabagi madugi sumathakta maham asida Jisoo hariba nupi asiu laklami. Kim Jong asibu yengchanabagi ngahak lera matung asidi gari asig manungda famdu leramba nupa asinadi gari istegi tholaktuna mapan thoktun lering matam asidi mahakki manakta nupa amna laktuna mahakki mamangda mapan thokchanduna mahakki khungup asida thokchalami. Adudi nupa asina yamna songleduna
ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯂꯒꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯀꯔꯤꯒꯨꯝꯕ ꯕ꯭ꯂꯦꯗ ꯑꯃꯅ ꯂꯦꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯁꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯔꯝꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯁꯤꯗꯤ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯖꯨꯟꯒꯤ ꯇꯤꯝ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡ ꯅꯨꯄꯥ ꯑꯃꯅ ꯍꯥꯠꯂꯝꯕ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯨꯟꯅ ꯑꯃꯨꯛ ꯌꯥꯝꯅ ꯆꯤꯡꯅꯔꯗꯨꯅ ꯃꯍꯥꯛꯅ ꯑꯣꯔꯗꯔ ꯄꯤꯈꯤꯕ ꯄꯨꯂꯤꯁ ꯑꯅꯤꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯍꯥꯠꯂꯣꯜꯂꯤꯕ ꯑꯁꯤ ꯀꯤꯝ ꯖꯣꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥꯛꯅ ꯍꯦꯛ ꯉꯔꯥꯡ ꯖꯦꯜꯗꯒꯤ ꯊꯣꯛꯈꯤꯕꯒ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯖꯨꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯀꯤꯝ ꯖꯣꯡꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕꯅꯤ ꯀꯤꯝ ꯖꯣꯡꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟꯗꯁꯨ ꯊꯣꯛꯂꯛꯇꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ CCTV ꯐꯨꯇꯦꯖꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯒꯤ ꯔꯦꯀꯣꯔꯗ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯨꯟꯅꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯍꯥꯏꯕꯁꯤ ꯊꯥꯖꯗ꯭ꯔꯗꯨꯅ ꯀꯤꯝ ꯖꯣꯡ ꯑꯁꯤꯕꯨ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃꯨꯛꯁꯨ ꯖꯨꯟꯅ ꯀꯤꯝ ꯖꯣꯡꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯅꯤꯗꯨꯕꯨ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯤꯝ ꯖꯣꯡꯅꯗꯤ ꯅꯣꯛꯇꯨꯅ ꯖꯨꯟꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ ꯅꯪꯅ ꯃꯤ ꯍꯥꯠꯄ ꯃꯤꯑꯣꯏ ꯐꯥꯔꯤꯕꯁꯤ ꯑꯣꯟꯅꯔꯦ ꯑꯩ ꯅꯠꯇꯦ ꯑꯩꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯌꯨꯝꯗ ꯑꯗꯨꯝ ꯂꯩ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ TV ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯅꯪꯅ ꯌꯥꯝꯅ ꯆꯤꯡꯅꯕ ꯇꯥꯔꯕꯗꯤ ꯑꯩ ꯅꯉꯣꯟꯗ ꯁ꯭ꯇꯦꯠꯃꯦꯟ ꯏꯗꯨꯅ ꯄꯤꯒꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ TVꯒꯤ ꯁꯦꯔꯦꯟ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨ ꯅꯉꯣꯟꯗ ꯂꯣꯏꯅ ꯏꯗꯨꯅ ꯄꯤꯒꯦ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯀꯤꯝ ꯖꯣꯡꯅ ꯖꯨꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯉꯛꯂꯤꯕꯅꯤ ꯃꯤꯑꯣꯏ ꯑꯅꯤꯁꯤꯕꯨ ꯀꯅꯥꯅ ꯍꯥꯠꯂꯝꯂꯤꯕꯅꯣ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯑꯁꯤꯕꯨ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯕꯗꯅꯥꯝ ꯄꯤꯕ ꯄꯥꯝꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯀꯤꯝꯅ ꯌꯨꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗ ꯖꯨꯟ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯍꯥꯠꯈꯤꯕꯗꯨ ꯃꯗꯨꯒꯤ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯒꯦꯔꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯨꯟ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ ꯅꯪꯅ ꯃꯤ ꯍꯥꯠꯄ ꯑꯗꯨꯒꯤ ꯃꯁꯛ ꯀꯔꯤꯒꯤ ꯈꯪꯅꯤꯡꯂꯤꯕꯅꯣ ꯅꯪꯅ ꯑꯗꯨ ꯈꯪꯂ ꯃꯇꯨꯡ ꯑꯗꯨꯗ ꯃꯤ ꯍꯥꯠꯄ ꯅꯨꯄꯥꯗꯨꯕꯨ ꯅꯪꯅ ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯨꯟꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯀꯤꯝꯗ ꯀꯥꯎꯁꯤꯜꯂꯝꯃꯤ ꯖꯨꯟꯅ ꯀꯔꯤꯒꯤꯗꯃꯛ ꯀꯤꯝꯗ ꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯖꯨꯟꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯖꯨꯍꯥꯟ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯀꯤꯝ ꯖꯣꯡꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯄ꯭ꯔꯨꯞ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯀꯤꯝ ꯖꯣꯡ ꯑꯁꯤꯕꯨꯗꯤ ꯃꯈꯣꯏꯅ ꯐꯥꯕ ꯉꯝꯗꯕ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯝ ꯖꯣꯡꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯤꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯁꯨꯖꯟꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯂꯩꯃꯥꯏ ꯇꯨꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯝ ꯖꯣꯡꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯖꯤꯁꯨ ꯑꯁꯤꯕꯨ ꯂꯩꯃꯥꯏꯗ ꯆꯤꯡꯈꯠꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯉꯛꯁꯝꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ ꯑꯁꯤ ꯌꯦꯡꯂꯝꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯀꯤꯝꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯖꯤꯁꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤ ꯐꯖꯅ ꯍꯥꯝꯇꯣꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯑꯃꯣꯠ ꯑꯀꯥꯏ ꯄꯥꯏꯕꯁꯤ ꯄꯥꯝꯂꯝꯗꯦ ꯑꯗꯨꯕꯨ ꯖꯤꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯤ ꯑꯃ ꯃꯥꯟꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯇꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏꯒꯤ ꯁꯤꯇꯤꯁꯤꯗ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯔꯦꯀꯣꯔꯗꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯀꯂꯦꯛꯁꯟ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯖꯤꯁꯨꯁꯨ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯀꯥ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯂꯨꯍꯣꯡꯈꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯨꯔꯝꯃꯤ ꯑꯗꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯤꯁꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯐꯨꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁ꯭ꯇꯦꯌꯔ ꯑꯁꯤꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯤꯁꯨꯅ ꯅꯨꯄꯥ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯃꯥꯁꯤ ꯐꯨꯔꯤꯕꯅꯣ ꯑꯩꯅ ꯐꯨꯒꯅꯣ ꯍꯥꯏꯔꯒ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯔꯤꯒꯤ ꯐꯨꯔꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯐꯨꯕꯗ ꯅꯪꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏ ꯅꯪ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯜꯂꯛꯀꯅꯣ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯤꯁꯨꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯕ ꯅꯨꯡ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯝꯂꯝꯃꯤ ꯑꯃꯨꯛꯁꯨ ꯖꯤꯁꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯁꯤꯗ ꯃꯤ ꯍꯥꯠꯄ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯃꯤ ꯍꯥꯠꯂꯒ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯐꯠꯇꯕ ꯑꯩꯒꯤ ꯏꯃꯥ ꯐꯨꯕ ꯅꯨꯄꯥ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯀꯔꯤꯒꯤ ꯍꯥꯠꯄ ꯉꯝꯂꯣꯏꯗ꯭ꯔꯕꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯅ ꯅꯨꯄꯥ ꯑꯁꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯝꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯃꯗꯨꯝ ꯀꯤꯝ ꯖꯣꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯀꯤꯡ ꯆꯦꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯨꯟ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯀꯤꯝꯅ ꯑꯃꯨꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯐꯥꯕ ꯄꯥꯝꯂꯒ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯗꯕꯤꯗ ꯑꯁꯨꯝꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨ ꯑꯃꯇ ꯐꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯤꯝ ꯖꯣꯡꯅ ꯋꯥꯀꯤꯡ ꯑꯁꯨꯝ ꯆꯦꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯤ ꯃꯌꯥꯝꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯀꯤꯝ ꯖꯣꯡꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅೋ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯉꯔꯥꯡ ꯑꯍꯤꯡꯗ ꯖꯤꯁꯨꯅ ꯆꯦꯡꯒ ꯊꯣꯝꯗꯨꯅ ꯍꯥꯠꯈꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯇꯥꯗꯨ ꯂꯩꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯤꯝꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯍꯥꯠꯂꯤꯕꯁꯤ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ
jungle amagi manumda masak khangdaba miyo amana makoina tawribasing asi yengdu lerami masina maram obna kimna makoina jungle liba miyo asi kanano haiduna fana bagi jungle asi manungda kanna tanru lakko matam astadi hairiba misak asidi kimna faba ngamlamde tasengbadi hairiba misak asi atai kanam tu iramde jisu oirami amuksi jisuna mahangna sumna khandu lerami hojik aina kanna jelmandaba tarbadi Kim Jong hairiba nupa aduna soidana fakiba tabani haiduna mak khandu lerami nakal amromduna mu jisugi mamana maki mapurubagi asi bakchang asi ubada mahak wakan jamna nungairamde amuksu maki mapuruba sina mangonda hanjin fuba tarabasu maki mapurubagi mihar asi ubada mahak wakan jamna nungaitabida lerami nakal amromduna mu police station asida Yoon maki officer amada sumna hairami aikoi noji jamna thuna Kim Jong hairiba nupa asi farasi karigino haiba tarabadi mahangna yelasitegi tholal matung asida miyoi ahum siraglibasi mahangna loina harpo oirangane hairami adubu ofsasina muk Joon pakom asunu piraklami aikoina Kim Jong asi faba yaroi mahangna mi hatle haibagi aikoi ifamda proof amatasu leiba natte madugi mahuta Kim Jong asibu aikoi gi teamna question senaduna leinabagi nangna mukta pau pi kho hairami nakala moromdana aikoida miha panupa asi uhole matamasida mahangna atopa mi amo hanabagi plan tawdu lerami mahaki mamingsu Man-soo korami Man-soo haribu nupa asina maham asida icham chamjaba mi ama saduna mahangna maham asida sajo nu lerami mahangna karigidamo maham asida sajo laga mi halibino haiba tarabadi mahagasi mi harpane haibasi kanaguma mi amatana chingnadana bagi orami adubu Man-soo haribu nupa asina Kim Jong asi hanabagi karigi tawribino haiba tarabasu aikoina hojikti maram amata khangdri film asi lorakpada soina khanglakani numit asigi numidang asitong mi harpa Man-soo na mahaki masak asi police sing asita amata uhandabida Kim Jong memda laklami matam asita Kim Jong na mahaki ka asida game sanadro lerami masig matungda Man-soo na Kim Jong gi mayasiv thanduna mahaki ka asi changlal matung asida Kim Jong asi hojik phamung asida tumdu leiba male aduna mahag asi aina halega haiduna Kim Jong gi phamung asi mathakka leiriba phayub asibu hangtokpa matam asitadi Kim Jong di phamung asing manungda leiramde masina maram oibna mahag yamna ngaklami amuk sumhangna Kim asi mahaki karamba kada leibano haiduna koiti thirako matam asitadi Kim gi barum gi thong asi manungdagi thingdu lerami masina maram oibna mahang loina khangma ngalami hojikti Kim asi mahaki barum asig manungda leire haiduna mahangna barum gi mayasiv thalami matam asitadi barum asig manungda Kim Jong nasu thang ama paiduna mahakpo hatpa lakliba mi asi kanano haiduna ngaidu lerami masig matungda Man-soo na barum gi thong asi hangtoke haiduna hendana si parako matam asitadi Kim Jong na barum asig manungdagi mahangna pariba thang asina Man-soo gi khut este thilaklami amuksu Kim Jong na barum asig manungdagi magi thang sip sinaduna hojik thong asig mapanda mahakpo hatpa lakliba mi asi kadaida lerangani haina khanduna thang asin thindorko matam asitadi Man-soo gi mamaya thinge haina torumi masig matungda Man-soo na mosumna khalami ai hojik barum gi thong asidagi lapthongna leiraga haiduna maning handu lakko matam asitadi Kim Jong gi ka asida mu Yoon hariba police officer se lakoi makhol asi Man-soo na lona tarami masig matungda Yoon na Kim Jong gi thong asi hangtorpa matam asitadi Man-soo di thong asi marumda lumdu laikirami adura Yoon na king manaka changchenduna mahangna masumna hairami nangna yum aside mapan songrok thorok tribasidi nang cheng khraba haiduna aina check toba laklibane hairami tanja asung Yoon na Kim Jong gi barum asig manungda thang asi tabu urami asina marum amna Yoon na maham asida kanagumba amasu leire haina khanduna mahangna pariba nomay asina mahaki mamanga tamdu lerami adubu maham asida Yoon lakhiba asina maram oibana Man-soo hariba mihar panupa asidi Yoon na changlakpa matam aduda mahakti Kim Jong gi yum asi thadokuna chatkhiba oirami mathangir medong jisuna building asi mathakka leiduna mahaki mama asi yengjarami adubu mahaki mama asidi uramde masina maram oibana jisuna mahaki mama leiriba ka asi maka laklami amuksu mahangna sumna khalami hojiti maki mamada hanjenan fubiba nupadu mangna hat khravanina maki mamada hojiti nungaina leramrangni haina khanduna maki mamagi kaasi manung changlakho matam astadi maki mama asidi numi kharani gi mamangdagi finain thaktuna maki kaasi siduna phamdu lerami masina maram obana jisuju wakanjam nungai traduna asiba mamagi nakanda famduna mahangna sumna khandu lerami aine imagi damak fanaba tawruraga hojiti aigi imagi wakan nungai tanabagi oiduna aigi imase hojiti sijakre haiduna jisu si wakan nungai tabdi lerami nakalamromdana Kim Jong asi restaurant amada kariguma kharabu chadu lerami matamastadi maki punsi si nungai hingdu lerami adubu Jung hariba police officer asinadi
Kim Jong-na nungai lewi mong si ubada yamna sawang leduna Kim Jong-gi manaka laktuna Kim Jong-na chariba Maggi asig manungda takhaiba morokki powder mayamna haplami adubu Kim Jong-nadi mahaki Maggi asida Junna morok hapchalakpa tarabasu Maggi sti mahangna dum hauna chadu lerami adudai Junna mo Kim Jong-da sumna hairami nangna jail da leba matam aduda aina chai khudingi nanggi nakta laklibani aikhoigi sikraba officer Joan gi maramda hangnabagi adubu nangna hujik pawba karigi haidribno hairami adubu Kim na mung Junna pakhom asuna piraklami nangna yasibu jail mo hanna thajalaga nanggi ningbadu thungma ngamloi tasengbudi nanggi officer Joanna sikhibidudi nangna maram oibna sibani numit adu tasengbudi nanggi duty ni adubu nangna duty chatningdabadagi nangna tawgadaba thabak adu Joanna tawbadagi Joanna du sikhibani masina maram oibna Joan gi family gi manaka chatuna nang lale haijabna hena phagane harami matamastadi Junna mongonda hari wai singasi Kimna thaoina amata khandaba asina maram oibna Yunna yamna sauduna maki mamang leremba yugi bottle asina Kingi makoga thomduna Kim masibudi restaurant si mapana poraktuna adukpanik furami adu maha masida atopa observe laktuna Yunna sibudi khamtoklami adudebu Kimna Yunda sum hairami haujiti nangna esi furubanina aini restaurant si charambagi paisa singasi aina mata piraroi nang loina piragani madugi simatakta ai nangonda khudam oina ma haige aina ngasidagina sai 10 magi mamangda harkiba miyoi singadu nakoina fangliba asiba hakchang singadudagi hena aina mayama losandunan thamkhrabani adubu nakoina hojik fawba aina losaliba singadu amata nakoina fangma ngamloi madugi simatakta aina mi hatle haibagi nakoina proof somda fangma ngamloi hairami adure Junna mo king wise stabda yamna songleduna mahangna pariba nongmay asina Kim masiba kaptuna halagaina tawba matam astadi Junga lakminariba police officer asina mo Junna siba khamdoktuna mahangna sumna hairami Kim Jong asi hoji yu ngawdun leribani mahangna gyan tarakla matungda nangna fajana wari sano haiduna Junna sibudi mahamasde puduni chatkhirami nakala maramdana jisu hariba nupi asina Kim na harkiba myo singa sigi photo singa sibu mahangna loina collection tawun thamlami amuksu mahangna sumna yengdu lerami Kim ne myo singa si mataw karamna halibuna haiduna photo singa si mathang yenglakpa matam astadi mahangna loina khangma ngalami mahamasda mi haliba sidi Kim khitang natte atopa myo amsu yauri mataw karamna aina khanglibuna haiba tarabasu miha singa si kanagumba kharana khawre thinduna hali aduga atopa khara mana thabaka thinduna haliba asina takpadi mahamasida mihar pani leira habasi ai hauji loina khangle haiduna jisuna wakhan khandu lerami nakalamram Kim Jong Su maki makokta soklebasi jetumbamna photo lerami amuk sumagna sumna wakhan khandu lerami aibu harki lakiba miyudu aina soin thigalaga makpudi soidna aina hatkina aina wakhan khandu lerami nakalamram police samanamu Kim Jong na ngasidagina chai 10 mangi mamangdagi mahangna phone tawkhibagi record sing asibu police asina Jungi manakta pudu laklami adure Junna phone record sing asu yengmu matam astadi mahang loina khangmangalami ngasidagina chai 10 mangi mamangdagi Kimna miyo amakitangda phone tawdu lerami masig mutung Junna Kimna matam punamakta hanjan phone tawrubu miyo asi kanano haiduna record asu lakthokthuna yengmu matam astadi mahangna hanjan phone tawrubu miyo asidi Kimna piklingai tinarakpa nupa moirami madugisi matakta makhoyani si piklingai matam adudagi orphan home amada punna chawminarakpa marup ama oirami amuksu nupa asi record asi lakthokla matung asida Junna jamna ngaklibadi ngasidagina chai 10 mangi mamangda Kimgi mathakta case tharagliba miyo asi atai kanam toiramde Kimga piklingai tinarakpa nupa asi oirami amuksu Junna mahaki file asi hangtoktuna yengma matam astadi ngasidagina chai 10 mangi mamangda Kimna hatkhiba nupi amagi photo amasuloni yaurami adu matam adudadi hari photo asi makhoina phangdaba sin maram moibana kota Kim asibu mihapane haiduna utnabagi proof asi upangam khidaba oirami masig mutung Junna maki team asida sumna hairami ngasi hariba numit asidagi Kim amadi maki marubasi nakhoine senadu leyu karigumba makhoini na punna leminaba tanja yaurabadi nakhoina makhoini su faduna aigi nakta pudula o hairami nakalamram jisuna huigi chen jomba tukaram laklami amuksu mahagna huigi ngaksamda punnabagi chelama lerami masig matungda mahagna gari ama thogduna yugi botan ahangma leiba dukaramdagi ahangma likli mayam lerami mahagna karigi botan sing asi leiribno haiba tarbadi mahagna secret roba thaba ama taunabagi plan asi sinbo irami nakalamram Kimna maki maru Minsuda hanjan phone tawbasi nongmanu benamadi Minsuna phone asi olaktuna
Kim masi mahaki marup Min-soo gi mahaka laklami. Matam asitadi Kimna Min-soo si ubada Min-soo asiti yamna santi lebagi mawngda sa nga bu zondu lerami. Aduda Kimna mu mahaki marup Min-soo da sumna hairami. Nangna karigidamang asumla fataba thabak asi aigi ithakta tawkhiribano. Nangna yamna aina nungsijaba nupidu pamba tarabadi ai nangonda pige. Madugi mahota nangna esibu awafamda tahaliba natra hairami. Aduda Min-soo mu mahaki marup Kim Jong da sumna hairaglami. Matam aduda nangga nungsinariba nupiduna aiga mu nungsinaba hauki. Madugi sumatakta nangga nungsinariba nupiduna nang asi pamlaktabadagi aikhoi na nang asibu badnam piduna kota case tawkhibani. Madugi sumatakta matam aduda nangna jail changdringaida aina nungsijaba nupidusu nangna hatoktun thamlamle. Masigumba mayam asi obana nangna handak jail dagi atholala matung asida aina yam nungsijaba nupidugi laman khumbo aina aina maham asida miyoi sing asi mathang hatpa hawraglibani. Karigi miyoi sing asi aina nahangai hattabida hojita karigi hatpa hawribano haiba tarabasu hojiti nang jail dagi thololabanina siriba miyoi sing asi nangi mathakta pulisna badnam pinabagini hairami. Min-soo ga haisi taramatung asida Kim-soo yamna saungladuna Min-soo da sumna hairami. Mathang aikhoi thengna maham aduda aina nang asiu makak kaktatuna hatokani hairamduna Kim Jong asi maham asiu thadoktuna chatkhirami. Adubu Min-soo di Kim Jong gi wa asi tabada yamna kijarami. Masig matungda Min-soo na mahaki memda halaka matam asitadi mahaki ka asi mai loina muttu lerami. Aduda Min-soo na mahaki ka gi mai si thanma matam asitadi mai amta laklamde. Masina maram oibna Min-soo si mahaki ka tamna laka matam asitadi mahaki makhong asinadi akaiba likli mayang mathakta leptu lerami. Adu mahaki makhong asita likli mayamna yuba tarabasu mahak anabamda fawramde. Karigino haiba tarabadi Kim Jong na mangonda hairakiba waising asina mahak yamna kijaraduna anaba fawba ngamdaba oirami. Masig matungda Jisoo hairiba nupi asina Min-soo da sumna hairaglami. Nang haujuk fawba nakhong soklaba sifaw nang laimaida karigi tudribano haiduna mahakna naked ki wayaramabu akaiba likli mayam asig marakta langsilami. Masig matungda Min-soo asi mai chingduna laimaida takiduna maham asi leiriba likli sing asina loina jatuna mahakti maham asi sikhirami. Amuksu Jisoo na Min-soo gi asi bakchang asi maham asi puduna chatkhirami. Nakalam ramlam Kim Jong na mahaki memda halaka matam asitadi mahak yamna wakhan nungaiduna asumna khandu lerami. Hojiti maham asida mi haliba amadi aibu harpa lakhiba miyodu aina khanglabanina ai hoji wakhan nungaire. Madugi sumatakta aina Min-soo gi mathaka soidana laman khumlagani haiduna mahak yamna haraugjaraduna mahaki phamung asida hiptarako matam asitadi mahaki phamung asida karigumam leiba mahakna thengnarami. Aduda Kim Jong na yamna chingnaraduna mahaki phaijub asibu hangtuktuna yengba matam asitadi mahaki phamung asig mathak asidadi Jisoo na hakiba Min-soo gi asi bakchang asi lerami. Asina maram oibna Kim Jong asi yamna pakhaladuna mahakna sumna khalami aikhoi gi city asida aingonda gena sathiba mihatpa amasu leirabra haina khanduna mahak yamna pakhatuna leiringa matam asitadi mahaki manengdagi Jisoo na thang masinaduna Kim Jong gi thabaka thilaglami. Masina maram oibna Kim Jong gi masa asi lengba ngamdraduna lerami. Amuksu Jisoo na Kim Jong da sumna hairami. Aina ngasi hairiba numit asi numit kyaning mamangde ngaidun laklibani adubu ngasidi aina nangi mathakta laman khumba ngamle hairami. Amuksu Jisoo na mahakna hui punabagi lairikhiba juli asina Kim Jong gi ngaksamda kisanduna kana chinglami. Adugi sumathakta mahakna Kim Jong da sumna hairami. Aina nang ngasi hojik maham asida hatpa ngambani adubu aina nang ngasi haloi haiduna Jisoo nadi Kim Jong asi maham asi thadoklanu chatkhirami. Ngahak lera matung asidadi Kim Jong asi gyan taraglami. Adu matam asitadi mahak asi mahaki marup Min-soo gi asi bakchang asi nakan hiptu lerami. Matam asitadi Yoon lamadi mahaki police team asina Kim Jong yum asi mapanda lerami. Adubu Yoon gi team asina Kim yum asi manunga chakal tinga matam asida Kim di maham asitadi lord khirami. Karigi mahakna sum lolibano haiba tarabasu mahaki ka asi leiriba asi bakchang mayam sing asi Kimna loina harpane haiduna police sing asina chinglakhini haibadagi Kimna sumna tawboirami. Masig matung Yoon gi team asina Kim gi ka asi manunga changaktuna kuithi thirako matam asitadi maham asitadi Min-soo gi asi bakchang nanattana atopa miyo ani gi asi bakchang amsu lerami. Adubu atopa asi ba miyo ani hakchang asidi Kim Jong na hatpoirami. Matam astung Junna loina khangmangalami. Kim Jong asi haujuk phawba seren kilerama oiduna mahakna miyo sing asi mathang haliban habchi khanglami. Masig matung Yoon na Kim gi ka asi yamna thona tholaktuna mahaki team asida sumna hairami. Maham asidagi asok bakchang pudun chakhiba ambulance tharok miyo du kanano hairami.
Nakal amromduna Kim-su asiba sajanaduna ambulance asing manungda tongdun lakpa oirami. Amuksu Kim-na ambulance asing manungda tongliba police asibudi mahakna hatoklami. Masig matungda gari asing manungda tongdun lakliba ahingba nupi asibudi mahakna maharkana tawba matam asida nupi asina Kim-da sumna hairami. Aibungda harpiganu aibungda kanbiyu hairami. Adu Kim-nadi minung siyamta yaugdabida mahakna pairiba katisib sinaduna nupi asi thabaka thinduna nupi asudi mahamasida hatokhirami. Nakalamrondron police officer yamna saungladuna nunda fuduna sumna hairami. Nakoina kari marangino hojikpaw faba ngamdribasi aikoigi city asida mihapa nupa ama koichatun leiribasi nakoina kari khangdribano hairami. Amuksu mahakna sumna hairami nakoina yamna thuna pawamba chenthoko kariguma Kim Jong hariba nupa su faba ngamba tarabadi paisa pigine haiduna postaga loina theko haiduna Kim Jong gi photo kya amadi makoi city isi thelami. Nakalamromdana Jesu si yamna haraujadun leirami mahakna karigi harauribno haiba tarabadi hojite Kim Jong hariba nupa asi miharpane haiduna police sing aduna soida faragane haiduna adubu mahakna khaliba wakal asigi ona tenabada maki punsida khudongthiba lakane haibasidi mahakna amata khanglamde. Nakalamromdana Kim Jong su mahaki marup minsug mai musil leirami amuksu mahakna sumna khandu leirami. Ngarang aingonda harke tawruliba nupi duba kanano ai mahaka si jama thuna thigataba jade haiduna khandu leirami. Masig matungda makoi city asida Kim Jong asi fanabagi poster mayam thetkiba asina maram moibena Kim Jong asi mahak lofam leraklamde. Adude Kim Jong nang asumna khalami ai isa asi miharpa natte haiduna phongtoknabagi ai hojiti news ki miga wari sanaraga haiduna mahakna PCO amagi manung changlaktuna news ki company amda phone tawduna sumna hairami ai isi miharpa natte ai asi mihatabane haibasi nakoidamungta pawta namjage hairami. Mathang namdang Jisuna makoi college ki lecture ma pinabagi chatlaga haina tawba matam asitadi mahakna khabar ama parami. Amuksu hariba khabar asida paumi singna sumna idun haplaklami Kim Jong hariba nupa asi miharpa natte mahakna aikoi sarkar gi mamangda mi hataba miyoina haibasi sarkar gi mamangda proof pijage haiduna paw si iraklami. Matam asida Jesu si yamna pakalami mahakna khalamleba plan sing asi hojik loina kairami. Nakalamromdana police sing asina Kim Jong gi paw si pabada makoi loina pakhanarami. Hantak Kim Jong na korta lakpa tarabadi mahakasi miharpa natte haiduna ngasidagina sei tara mangang mamangda thokiba adugumla chap manana thokadrubra haiduna police sing asi matha sadu lerami. Masig matungda Jun asi matha saduna phamdu lering matam astadi mahaki machanupi si mahaki maka laklami. Matam astadi mahamasi thokliba thodok sing asi mahaki machanupi na tawbane haiba sidi Junna de amata khanglamde. Nakalamromdana Kim Jong su mahak matha saduna asumna khandu lerami mahamasida mi mathang halaklibasi kanana hatlibano adubu aina jail da changdringaida aigi marup minsuga lonena mi 33 harkhrabani. Masina maram oibana mahaki marupna miyoi singsi mataw karamna hatle haibasu mahang loina khanglami. Adu matam asida mahang loina ningsinglami. Nongma numinama mahangna walking chenu lakka matam aduda lambida nupa ama sidun leramba mahaki mihar adudi aigi marupna hatpa natte haibasi Kim Jong na loina khanglami. Amuksu mahangna sumna khalami numit aduda aina thenakhiba misi adudi aingonda hatke toramba miyoi aduna soina oirangani madugi sumathakta numit aduda hairiba nupi aduna ai halamdribasidi mahamasi siriba miyoi sing asi aina loina hatpane haibasi police na chingnanabagi mahanga tawbane haibasi su Kim Jong na loina khanglami. Masigi matungdo mahangna sumna khalami aibu hatkana toramba nupi adudi chahi 10 muki longani aduna mahaki maramda aina thigataba jade haiduna cyber amada laktuna mahang net paidu lerami. Matam astadi cyber hangli mapu usina mahaki room asig manungda miyo amna churup thakpu urami adudi nupa asina yam sauduna churup thakliba sig marak changsanduna mahangna sumna hairami nangna karigino mahamasi churup thaklibasi nangna churup thakpa asina maram obna mahamasi leiriba atopa satra sing asi churup maram sing asi amata hainadre hairami. Adubu Kim Jong na yam saungleduna nupa asina mangonda hairegliba sig mota thino ina chaiduna nganglami. Masina maram obna pilot duna nupa asi mahamasi thorlalami. Aduda Kim Jong na computer asida article ma parako matam astadi mahang loina khangmangalami ngasidagina numit kharani mamangda sikhiba nupa aduna atop nupi amaga lohongki adubu nupa aduna lohongliba nupi ase atai kanam toiramde ngasidagina sei tara mangagi mamangda mahangna harkhiba Hyuan haiba police officer si nupi orami amuksu mahangna ariba article kyam parako matam astadi Kim Jong loina khangmangalami Hyuan gi machanupi pikliba ma lehaurami
mahakki machanupi asig maming asisu Jisoo kawe habsi khanglami masina maram oibana Kim Jong na loine khanglami mahakpu hatavida thadoktun chakhiba nupi edu atei kanam toiramde Huyan gi machanupi Hee-ju si oirami tanja asung saifau hangliba nupa asina maham asida churup thakliba nupa asi mahangna chingnarakpadagi mahang loine khangmangarami maham asida churup thakliba nupa asidi pulisna wanted lakthokiba nupa adune khangbadagi police officer Yoon da phone tawduna loine haidoklami masig matungda police ki team asina saifar maham asi laktuna mahang nongmay amabu mathakta kakfatuna sunna hairami maham asi leiriba satra sing asi ka asigam de chenthokba yaroi nakhoi loina lemai de hipto hairami adubu Kim Jong nadi maham asi nanthokna be kan chenthorok matam asidadi Yoon na mahang si faduna furami adubu Kim Jong di maham asi nanthokuna kan chelakla matung asida Yoon bu pudun lakhiba gari manung tongdun leiriba police officer asida thang namduna gari su de mang thauduna maham asi chenkhirami amuksu Kimna gari si thaudu laka matam asidi police asida sumna hairami aina nang asi hatloi karigumba aina nang asi hatluba tarabadi nangbu hatle haibagi aibu soidana saja phangani hairami nakalamromdanu police ki checkpoint kaya amada Kim Jong na thaudun chakhiba gari su check tawdu lerami adubu Kim Jong e plan di mahak maham asidi chenma pamlamde masina maram obina mahangna gari este kumtharaktuna police station manung changlalami matam asidi mahang changlaliba station asida Hee-ju si lerami adubu Hee-ju na su mahakna ri maham asida Kim Jong changlal si urami adubu Jisoo nadi mahak atopa plan ama leiba sina maram obina station asig manungda Kim Jong changlal liba sig maramda atopa police amata haidonglamde masig matungda Kim Jong na station asimata kakalaktuna ai isama police amani haijenaduna ngasidagina sei 10 mangmangda sikhraba Junhan gi history sing adu aingonda lakthokuna piro hairami amuksu matam asida Kim Jong na loning singlami Hee-ju hairubu nupi asi Junhan gi machanupi oirabanina mahakti matam punamakta maham asi lakpani madugi sumatakta nongma numiraba ina maham asi tholakpada thengjanakhiba nupi to atei kanam toramde Hee-ju na khangbadagi mahakki mamangda famdu leiriba police asida sumna hairami Hee-ju hairubu nupi dugi address adubu aingonda mukta piro hairami masig matungda police asina ju Hee-ju gi address asi lakthokuna pikhirami masig matungda Kimna maham asida ambulance kauduna mahana fadu lake police asidi ambulance asi thakhirami aduga mahakti Jisoo gi address asi laklami amuksu Kimna Jisoo gi ju masi manung changlalaga calling bell asi khingba matam astadi maham asida mai mutkhirami adubu maham asida ikhang khongduna mai laklami matam astadi Hee-ju na machintumba posam sinaduna maki mabukta thindu lerami masig matung Jisoo na maham asidi kanna jungle si chendu lakko matam astadi Kim nong tanaduna Jisoo si farami adubu Jisoo nadi mahangna pairiba machintumba sinamu Kim gi makhonga thilami masig matung Jisoo si masa hingnabam chenkhirami matam asida Kim su makhong soladuna kana chenba ngamdaba tarbasu Jisoo si maningda kana tanaktuna Jisoo si bu ising amagi manung namsanduna adugmade furami adubu Jisoo nadi mahangna pairiba machintumba sina hanjin thilamduna mahakti maham asida chenkhirami nakal amoromdana mu Jun na loine khangmangalami Kim haribu nupa aduna mahangna jokchaba Jisoo gi address khangduna chatkhra haibasi asina maram obina mahang jokchaba machanupi asibu khudongthiba taramlagni haiduna police sing asiga loine laklami tanja astung Hee-ju na mahaki angkanda phone tawraklami masina maram obinong Jun na Hee-ju gi lefam asiu khanglami nakalam nong Jisoo na park asi leiriba jungle asi chensilaktuna maham asi leiriba thauri haibi asi mathak kakatuna mahakti haidu lerami adida Kim namong Jisoo gi mongsi ubda mahangna sumna khandu lerami mahangna maham asi laklaga thauri haidu leribasi karigino haina khanduna mahangna mong Jisoo da sumna hairami Jisoo nangna karigino maham asida thauri haidu leribadi hairami adub Jisoo nadi mahaki ngaksamda kidu leriba scarf asibu Kim da langchanduna sumna hairami maham asida aiga angkal lakla matungda aina piriba scarf asibu aiga angkanda pibiu hairami amuksu mahangna Kim da sumna hairami haujikti aikhoi ani si miharpa ngata oirabani madugisi matakta aina miharpa mo oilibasi nangna maram obana oiribani asina maram obana aikhoi ni gi marakta mi ama kitang oina saja phangansi hairami masig matung Jisoo na mahangna hana laikhiba huibu punbagi chen asibu mahaki gaksam asida kosalami tanja asadi maham asida masing yamlaba police kya ma laklami adide Jisoo na mu Kim da sum hairami haujiti aina tawgadaba thabak loina loire aduba haujiti nang soidina saja phanglagani haiduna Jisoo di thauri hariba asidagi chongthaduna
mahakti maham asida thori yanduna sikhirami matam asida Jisuna tawriba mawng asi ubada Kim asi yamna ngaklami aduba tanja asida maham asida police laktuna Kim asi udi fakhirami amusu Kimna asumna khandu lerami Jisu hariba nupi asina mahakki mapagi laman khumnabagidamak mahak masa matonda maham asida suicide tawdiriba sidi karma makhangi nupi no haina khandu lerami matam aston Kimsu loina khangmanglami hojiti mahakki mama maktada nupi asina sirabanina nupi asi mahakna harpani haina khanduna mahak asibu dandi fanglagani habsi masana khangjarami masigi matungda Kim asibudi court amada puraklami matam asidi court ki makok sing asina Kim asibu mihapani haiduna mahak sibagi dandi pirami adu maham asi leiriba miyoi sing asinadi Kim asi sibagi dandi piba asina maram oibana makhoi mamitagi mapi tanaraklami masigi matungda Kim asi hatnabagi police sing asina puduna chatkirami masigi matungda Yoon-soo mahakki machanupi Jisung leramba ka asi laka matam asidi maham asi theliba che sing si ubada Yoon loina khangmangalami maham asida mi haliba amadi kudongthiba thokliba sing asidi mahakki machanupina Kim asibu halannabagidamak masamangna suicide tawgibana haibasi Yoon loina khanglami sina siulaga movie asiga roborami mayana movie asum nungai biraba tarabadi channel asum sodana subscribe tawbiramu